Arunachal Pradesh Police Amadi Assam Rifles na state asigi Tirap District ta chatliba tha sigi tang amada chathakiba joint operation da Nagaland Khaplang Niki Sumi NACN ke NAS ke Cadre ahum Faba Ngamkhre Hairi Intelligence ke akaknaba pawma fangwadagi security ke apunba team masina Tirap District ke Khonsada leiba Wancho Colony da joint operation adu chathakibani Hairi Pharaba Cadre ahum adude Wingan agan chahi kuntraga humdoi Johnny Riba chahi kungamathoi amadi Raza Peyu Khachan Khete chahi kuntrani Hairi Makhoidagi 7.65 mm ge pistol ani kapa yariba maru mapan mobile phone ahum SIM card ahum GPRN ga mari lainaba documents sing amade lupa chamanga mukki mamal oigataba brown sugar phagatpa gamkhre Hairi ningsingba yabadi security agency sing na Arunachal Pradesh ke Tirap district amade thangnana leiba district sing da haukiba tha khara sida counter insurgency operation kaya pangthoktuna lakhibani